ꯅꯪ ꯐꯨꯖꯜꯂꯣ ꯀꯩꯅꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯉꯁꯤꯗꯤ ꯑꯃꯨꯛ ꯏꯆꯥꯅꯨꯄꯥꯒ ꯑꯃꯨꯛ ꯂꯥꯛꯑꯦ ꯑꯗꯣ ꯍꯧꯖꯤꯛꯀꯥꯟꯁꯤ ꯆꯦꯂꯦꯟꯖ ꯏꯆꯥꯅꯨꯄꯥꯒ ꯑꯗꯨꯝ ꯇꯧꯔꯅꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝꯁꯤ ꯇꯧꯔꯔꯣꯏ ꯗ꯭ꯔꯥꯏꯚꯔꯁꯨ ꯑꯣꯏꯔꯦ ꯉꯁꯤꯗꯒꯤ ꯑꯗꯣ ꯃꯥꯁꯦ ꯀꯩꯅꯣ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯃꯥꯁꯦ ꯀꯩꯅꯣ ꯒꯥꯔꯤ ꯊꯧꯍꯜꯂꯒꯦꯅ ꯇꯧꯕꯅꯦ ꯑꯩꯗ ꯊꯧꯔꯒꯦ ꯌꯨꯝꯗꯩ ꯊꯧꯕ ꯍꯧꯔꯒꯦ ꯑꯗꯨꯗꯩ ꯇꯧꯔꯛꯄꯅꯦ ꯍꯥꯏꯇꯥꯔꯦ ꯆꯥꯕꯗꯤ ꯍꯧꯔꯒꯦ ꯁꯤꯅꯤ ꯈꯜꯂꯤ ꯆꯥꯕꯁꯦ ꯍꯦꯛꯇ ꯍꯧꯔꯒꯦ ꯁꯤꯅꯦꯕ ꯇꯧꯔꯤꯁꯦ ꯍꯦꯛꯇ ꯃꯌꯥꯝꯅ ꯈꯤꯇꯪ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯍꯦꯛꯇ ꯀꯥꯎꯋꯦ ꯚꯤꯗꯤꯑꯣ ꯌꯦꯡꯉꯒ ꯃꯌꯥꯝꯁꯦ ꯂꯥꯏꯛ ꯇꯧꯕ ꯀꯥꯎꯋꯦ ꯑꯗꯣ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯕ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦ ꯁꯨꯝ ꯚꯤꯗꯤꯑꯣ ꯁꯨꯝ ꯅꯝꯖꯕ ꯁꯤꯁꯤꯅ ꯑꯩꯒꯤꯁꯨ ꯖꯤꯕꯤꯀꯥ ꯑꯣꯏꯖꯔꯤꯕꯅꯤꯅ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯌꯨ ꯍꯥꯏꯇꯥꯔꯦ ꯅꯠꯇ꯭ꯔꯣ ꯑꯗꯨ ꯀꯩꯅꯣꯅꯤꯗ ꯒꯥꯔꯤ ꯀꯣꯟꯊꯣꯔꯛ ꯒꯥꯔꯤ ꯀꯣꯟꯊꯣꯔꯛꯑ ꯅꯪ ꯍꯨꯃꯥꯡ ꯀꯥꯈꯠꯂ ꯌꯥꯔꯦ ꯑꯩ ꯃꯀꯣꯛ ꯉꯥꯍꯩ ꯃꯀꯣꯛꯅꯦꯕ ꯃꯌꯥꯝꯅ ꯆꯥꯕꯤꯔꯛꯑꯣ ꯍꯥꯏꯕꯗꯣ ꯀꯃꯥꯏꯅ ꯚꯤꯗꯤꯑꯣꯁꯦ ꯅꯝꯃꯛꯏꯅꯣ ꯍꯥꯏꯕ ꯃꯇꯝꯁꯤꯗ ꯑꯩ ꯉꯁꯤ ꯚꯤꯗꯤꯑꯣ ꯅꯝꯕꯒꯤ ꯄ꯭ꯂꯥꯟ ꯁꯨꯡꯂꯩ ꯂꯩꯇꯦꯕꯀꯣ ꯑꯗ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕꯒꯤ ꯀꯃꯦꯟꯇ ꯁꯨꯃꯥꯏꯅ ꯇꯧꯕꯤꯔꯣ ꯇꯣꯏꯅ ꯚꯤꯗꯤꯑꯣ ꯅꯝꯕꯤꯔꯣ ꯑꯃ ꯑꯃꯅ ꯃꯤꯅ ꯁꯤꯊꯕ ꯈꯣꯠꯄ ꯑꯃ ꯑꯃ ꯇꯥꯕꯤꯔꯨꯅꯨ ꯏꯌꯥꯝꯕ ꯑꯗꯨꯗꯥꯅ ꯑꯗ ꯑꯩꯅ ꯐꯖꯕ ꯄꯣꯏꯟ ꯑꯃꯈꯛ ꯐꯪꯉꯦꯕ ꯃꯤꯑꯣꯏꯕ ꯍꯥꯏꯁꯤꯗꯤ ꯑꯗꯨꯝ ꯉꯥꯡꯅꯗꯧ ꯂꯩꯔꯝꯅꯦꯕ ꯑꯩꯒꯤꯗꯃꯛꯇ ꯅꯪꯒꯤꯗꯃꯛꯇ ꯑꯃ ꯇꯧꯕꯗ ꯃꯤ ꯅꯦꯒꯦꯇꯤꯞ ꯃꯤ ꯑꯗꯨꯝ ꯃꯤ ꯐꯠꯇꯕ ꯋꯥ ꯉꯥꯡꯅꯗꯧ ꯂꯩꯔꯝꯅꯤ ꯐꯕ ꯁꯥꯔꯒ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯨꯅ ꯑꯗꯨꯗꯣ ꯇꯥꯕꯤꯔꯨꯅꯨ ꯌꯥꯝꯕ ꯈꯣꯠꯄ ꯀꯥꯏꯅ ꯃꯥꯅ ꯁꯤꯌꯔ ꯇꯧꯔꯒ ꯌꯥꯝ ꯐꯖꯕ ꯋꯥꯍꯩꯅꯤ ꯍꯥꯏꯇꯥꯔꯦ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨ ꯚꯤꯗꯤꯑꯣꯁꯦ ꯇꯣꯏꯅ ꯅꯝꯕꯤꯌꯨ ꯏꯌꯥꯝꯕ ꯑꯗꯩ ꯃꯌꯥꯝꯗ ꯑꯩꯈꯣꯏ ꯌꯦꯡꯕ ꯅꯨꯡꯉꯥꯏꯖꯔꯤ ꯃꯤ ꯏꯌꯥꯝꯕꯕꯨ ꯅꯨꯡꯁꯤꯗꯕ ꯃꯤ ꯈꯛꯇꯅꯅꯤ ꯁꯤꯙꯔꯛꯇꯣꯏꯁꯦ ꯑꯗꯨ ꯁꯤꯙꯔꯛꯄ ꯀꯔꯤꯝ ꯈꯜꯂꯨꯅꯨ ꯁꯪꯁꯥꯔꯁꯤꯗ ꯂꯩꯔꯤꯕ ꯈꯨꯗꯤꯡꯒꯤ ꯏꯌꯥꯝꯕꯕꯨ ꯅꯨꯡꯁꯤꯗꯕ ꯁꯤꯙꯅꯤꯡꯕ ꯃꯤ ꯃꯌꯥꯝ ꯂꯩꯔꯗꯧꯅꯤ ꯚꯤꯗꯤꯑꯣ ꯅꯝꯕꯤꯔꯣ ꯉꯥꯍꯩ ꯃꯀꯣꯛ ꯆꯥꯕꯤꯔꯣ ꯍꯥꯏ ꯑꯩꯅ ꯄꯨꯛꯅꯤꯡꯁꯦ ꯄꯦꯜꯍꯟꯈꯤꯗꯅꯅꯤ ꯉꯁꯤ ꯉꯥꯍꯩ ꯃꯀꯣꯛꯁꯦ ꯂꯩꯔꯨꯕꯅꯦ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯑꯩꯉꯣꯟꯗ ꯐꯪꯉꯤꯕ ꯄꯣꯠꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯤꯒꯤ ꯋꯥꯁꯦ ꯌꯥꯝ ꯇꯥꯔꯨꯕ ꯗꯔꯀꯥꯔ ꯑꯣꯏꯗꯦ ꯍꯥꯏꯇꯥꯔꯦ ꯑꯃꯔꯣꯝꯗ ꯅꯪꯅ ꯑꯐꯕ ꯊꯕꯛ ꯇꯧꯔ ꯂꯣꯏꯔꯦ ꯅꯨꯡꯉꯥꯏꯇꯕ ꯊꯕꯛ ꯇꯧꯗ꯭ꯔ ꯂꯣꯏꯔꯦ ꯑꯩ ꯉꯁꯤꯐꯥꯎꯗ ꯃꯤꯒꯤ ꯁꯣꯏꯒꯅꯕ ꯃꯤꯒꯤ ꯑꯩꯉꯣꯟꯗ ꯀꯥꯇꯨ ꯀꯥꯔꯟ ꯇꯧꯕ ꯑꯗꯒꯤ ꯃꯤꯒꯤ ꯐꯠꯇꯕ ꯋꯥ ꯏꯁꯄꯦꯁꯤꯐꯤꯛ ꯑꯣꯏꯕ ꯃꯤ ꯑꯃꯒꯤ ꯃꯔꯝꯗ ꯁꯤꯙꯕ ꯈꯣꯠꯄ ꯑꯩ ꯉꯁꯤꯐꯥꯎ ꯇꯧꯔꯝꯃꯣꯏ ꯇꯧꯁꯨ ꯇꯧꯗꯦ ꯑꯗꯨꯒꯨꯝꯕꯁꯨ ꯇꯧꯗꯦꯕ ꯑꯩꯗꯤ ꯇꯧꯁꯨ ꯇꯧꯅꯤꯡꯗꯦ ꯃꯤ ꯃꯃꯤꯡ ꯄꯜꯂꯒ ꯑꯗꯨꯒꯨꯝꯕꯗꯣ ꯐꯠꯁꯨ ꯐꯠꯇꯦꯗꯅ ꯑꯗꯨꯒꯨꯝꯕ ꯄꯣꯠꯇꯣ ꯑꯩ ꯏꯁꯥꯃꯛꯇ ꯅꯪ ꯅꯁꯥꯃꯛꯇ ꯃꯤꯅ ꯁꯤꯙꯔꯛꯄ ꯑꯣꯏꯇꯥꯔꯦ ꯅꯪꯒꯤ ꯅꯆꯦꯗ ꯅꯪꯒꯤ ꯅꯆꯟꯅꯨꯄꯤꯗ ꯅꯪꯒꯤ ꯅꯕꯨꯡꯗ ꯅꯪꯒꯤ ꯅꯧꯄꯥꯗ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯇꯥꯔꯦ ꯅꯪ ꯅꯨꯡꯉꯥꯏꯔꯣꯏꯕ ꯆꯞ ꯃꯥꯟꯅꯅ ꯑꯗꯨꯃꯥꯏꯅ ꯈꯜꯂꯣ ꯍꯥꯏꯇꯥꯔꯦ ꯃꯤꯑꯣꯏꯕꯒꯤ ꯊꯃꯣꯏ ꯍꯥꯏꯁꯦ ꯑꯃꯈꯛꯇꯅꯤ ꯆꯞ ꯃꯥꯟꯅꯩ ꯑꯗꯨꯗꯨꯅ ꯆꯞ ꯃꯥꯟꯅꯅ ꯌꯦꯡꯕꯤꯌꯨ ꯅꯨꯡꯁꯤꯅ ꯎꯕꯤꯌꯨ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯈꯛꯇꯅꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯨꯝꯕ ꯄꯣꯠꯇꯣ ꯑꯩꯅ ꯄꯥꯎ ꯎꯁꯜꯂ ꯅꯨꯡꯁꯤꯃꯟꯗꯅ ꯁꯥꯎꯅꯤꯡꯗꯅ ꯉꯁꯤ ꯉꯥꯍꯩ ꯃꯀꯣꯛꯁꯦ ꯆꯥꯊꯣꯛꯁꯦꯅ ꯇꯧꯔꯛꯄꯅꯤꯗ ꯉꯥꯍꯩ ꯃꯀꯣꯛ ꯆꯥꯕꯤꯔꯣꯅ ꯁꯣꯏꯕꯨꯝ ꯏꯔꯣꯟꯕ ꯑꯃ ꯍꯥꯞꯆꯤꯟꯕꯅꯦ ꯍꯦꯟꯅ ꯍꯔꯥꯎꯁꯜꯂꯛꯇꯅ ꯊꯕꯤꯁꯤ ꯂꯩꯔꯦꯀꯣ ꯑꯩꯁꯦ ꯆꯦꯂꯦꯟꯖꯁꯤ ꯉꯁꯤꯁꯨ ꯈꯪꯕ꯭ꯔꯥ ꯃꯥꯅꯦ ꯑꯗꯣ ꯑꯍꯥꯟꯕ ꯑꯩꯈꯣꯏ ꯇꯧꯗꯦ ꯍꯦꯟꯅ ꯇꯧꯗꯦ ꯑꯗꯨ ꯃꯌꯥꯝꯅ ꯑꯗꯨꯝ ꯍꯥꯏꯕꯤꯔꯦ ꯃꯌꯥꯝꯅ ꯍꯥꯏꯕꯤꯔꯦ ꯑꯍꯥꯟꯕꯒꯤ ꯆꯥꯛꯈꯣꯝ ꯆꯥꯎꯅ ꯍꯥꯎꯅ ꯑꯝꯇꯪ ꯆꯥꯕꯤꯌꯨ ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤ ꯆꯦꯂꯦꯟꯖꯇꯨ ꯇꯧ ꯍꯥꯏꯕꯤꯌꯨ ꯑꯗꯨꯗꯨꯅ ꯑꯅꯤꯃꯛꯇꯣ ꯍꯥꯏꯇꯥꯔꯦ ꯑꯅꯤꯃꯛꯀꯤ ꯅꯨꯡꯉꯥꯏꯕꯗꯣ ꯐꯪꯉꯤꯁꯤꯅꯦꯕ ꯑꯗꯨ ꯇꯧꯁꯤ ꯁꯤꯃ ꯍꯥꯞꯀꯅꯤ ꯑꯩꯗꯤ ꯇꯦꯁ ꯇꯧꯁꯜꯂꯒ ꯁꯤꯁꯤꯅ ꯅꯪ ꯁꯤꯗꯩꯗꯤ ꯅꯪ ꯆꯥꯟꯁ ꯂꯧꯍꯧꯒꯗꯧꯅꯤꯍꯦ ꯆꯥꯟꯁ ꯂꯧꯍꯧꯗꯧꯔꯤꯗ ꯁꯤ ꯆꯥꯟꯁ ꯂꯧꯍꯧꯒꯗꯧꯅꯤ ꯄꯣꯠꯇꯣ ꯆꯦꯂꯦꯟꯖ ꯉꯝꯒꯦꯗ ꯑꯩ ꯅꯍꯥꯟ ꯃꯃꯥꯡꯗ ꯆꯦꯂꯦꯟꯖꯇ ꯒ꯭ꯌꯥꯟ ꯁꯥꯟꯅꯔ ꯂꯧꯁꯤꯟꯈꯤꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒꯅꯦ ꯁꯤꯗꯤ ꯁ꯭ꯄꯨꯟꯒ ꯌꯥꯎꯔ ꯂꯩ ꯉꯁꯤ ꯏꯁꯇꯦꯟꯗꯔꯅꯤ ꯃꯑꯣꯡꯗ ꯑꯗꯣ ꯃꯌꯥꯝ ꯇꯦꯕꯜꯗꯤ ꯁꯤꯟ ꯉꯝꯗꯗꯅꯅꯦ ꯐꯦꯔꯦ ꯐꯦꯔꯦ ꯍꯥꯏꯔꯤꯁꯦ ꯃꯌꯥꯝ ꯋꯥꯔꯧꯕꯤꯒꯅꯨ ꯑꯗꯣ ꯇꯦꯕꯜꯁꯦ ꯁꯤꯜꯂꯛꯑꯅꯤ ꯀꯩꯝ ꯁꯤꯜꯍꯜꯂꯁꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯁꯤꯜꯂꯛꯑꯅꯤ ꯌꯥꯔꯣꯏ ꯁꯥ ꯑꯗꯨꯗꯤ ꯑꯩ ꯍꯥꯟꯅ ꯐꯨꯒꯦ ꯑꯗꯨꯗꯤ ꯌꯥꯏꯌꯦ ꯑꯗꯨꯝ ꯐꯨꯖꯜꯂꯣ ꯑꯗꯨꯝ ꯐꯨꯖꯜꯂꯣ ꯅꯪ ꯐꯨꯖꯜꯂꯣ ꯀꯩꯅꯣ ꯉꯥ ꯊꯣꯡꯕꯁꯤꯒ ꯁꯣꯏꯕꯨꯝꯒ ꯄꯥꯕ ꯍꯥꯏꯔꯦꯅ ꯆꯥꯛ ꯁꯥꯁꯤꯗꯤ ꯃꯨꯛꯕꯥꯡꯗꯅꯦ ꯃꯀꯣꯛꯁꯨ ꯑꯃꯗꯤ ꯍꯥꯟꯅ ꯌꯥꯍꯧꯗ ꯌꯥꯔꯣꯏ ꯃꯌꯥꯝꯁꯨ ꯇꯦꯛꯁ ꯄꯤꯕ ꯑꯣꯏꯅ ꯋꯥꯔꯤꯗꯣ ꯃꯣꯏ ꯋꯥꯔꯤꯗꯨꯅꯦꯕ ꯑꯃꯈꯛꯇꯅꯤ ꯑꯃꯨꯛꯇꯅꯦ ꯆꯥꯗꯕ ꯀꯩꯅꯣ ꯀꯔꯤ ꯈꯨꯆꯥꯅꯣ ꯇꯥꯔꯝꯕ ꯀꯔꯤ ꯈꯨꯆꯥ ꯂꯛꯆꯥꯅꯣ ꯅꯪꯗꯤ ꯈꯪꯗ꯭ꯔꯦꯅꯦ ꯀꯝꯗꯧ ꯆꯥꯅꯤ ꯇꯧꯏ ꯉꯥꯍꯩ ꯃꯀꯣꯛ ꯑꯃꯨꯛ ꯇꯧꯗ꯭ꯔꯣ ꯇꯥꯎꯔ ꯊꯣꯡꯕ ꯃꯥꯜꯂꯤꯗ ꯇꯥꯎꯔ ꯊꯣꯡꯕ ꯑꯩ ꯎꯍꯧꯗꯦ ꯇꯨꯝꯃꯤꯀꯥꯟꯗ ꯑꯗꯨ ꯌꯥꯔꯕꯤ ꯆꯥꯍꯧꯔꯁꯤꯔꯥ ꯀꯣꯛꯁꯦ ꯀꯠ ꯂꯥꯎ ꯆꯤꯡꯉꯦ ꯀꯣꯛꯇꯨ ꯆꯤꯡꯁꯤꯜꯂꯨ ꯀꯩꯅꯣ ꯈꯨꯕ ꯑꯃꯨꯛ ꯈꯜꯍꯜꯂꯦ ꯆꯥꯔꯒ ꯀꯣꯛ ꯊꯛꯄꯁꯦ ꯍꯥꯎꯗꯧ ꯌꯥꯝ ꯃꯥꯟꯗꯕ ꯍꯥ ꯃꯥꯟꯗꯤꯌꯦ ꯑꯧ ꯍꯥꯎꯗꯧ ꯌꯥꯝ ꯃꯥꯟꯗꯦ ꯍꯥꯏꯔꯕ ꯍꯣꯏ ꯑꯧ ꯋꯥꯅ ꯊꯛꯆꯕꯗꯣ ꯑꯗꯨꯗꯤ ꯍꯧꯔꯁꯤꯔꯥ ꯆꯥꯗꯨꯗꯤ ꯇꯛ ꯂꯥꯎ ꯃꯆꯤꯟ ꯕꯥꯟ ꯊꯦꯡꯉꯒ ꯂꯧꯊꯈꯤꯕꯅꯦ ꯍꯦꯛꯇ ꯑꯩꯅ ꯆꯥꯕ ꯌꯥꯗꯦꯕ ꯀꯣꯛ ꯊꯛꯆꯜꯂꯒꯗꯤ ꯑꯗꯨꯒꯤꯅꯤꯗ ꯁꯣ 3 2 1 ꯈꯨꯗꯣꯛꯊꯣꯛ ꯁ꯭ꯇꯥꯔꯠ ꯉꯥꯅꯤꯅ ꯈꯔꯗꯤ ꯌꯦꯡꯉ ꯆꯥꯗ ꯌꯥꯔꯣꯏ ꯍꯦ ꯏꯆꯥ ꯆꯥꯁꯦ ꯍꯥꯎꯕ꯭ꯔꯥ ꯃꯔꯨꯞ ꯑꯅꯤꯀꯣ ꯈꯔ ꯃꯃꯥꯡ ꯊꯝꯃꯒꯦ ꯑꯩꯗꯤ ꯐꯔꯦ ꯏꯆꯥ ꯑꯗꯨꯗꯤ ꯂꯥꯝꯕ ꯌꯥꯝ ꯋꯥꯔꯦ ꯄꯅꯤꯁꯃꯦꯟꯗꯤ ꯍꯟꯗꯛꯇꯤ ꯈꯔ ꯂꯩꯔꯛꯑꯅꯤ
ꯑꯣꯛꯇꯕꯗ ꯉꯝꯕꯩ ꯋꯥꯅꯤꯗ ꯁꯤꯒꯨꯝꯕꯗꯤ ꯑꯩ ꯇꯧꯔꯛꯀꯅꯤꯗꯣ ꯇꯧꯈ꯭ꯔ ꯏꯕꯣ ꯅꯪ ꯃꯔꯨꯒ ꯄꯜꯍꯟꯒꯅꯨꯀꯣ ꯍꯧꯖꯤꯛ ꯇꯧꯕꯗꯧ ꯆꯠꯄ ꯉꯝꯅꯔꯣ ꯍꯣꯁꯄꯤꯇꯥꯜ ꯁꯝꯅꯩꯁꯤꯕꯨ ꯉꯥꯏꯍꯥꯛ ꯄꯟꯊꯣꯛꯄꯨ ꯌꯥꯗꯦ 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 이자 ꯃꯔꯨ ꯄꯟꯕ ꯌꯥꯗꯦ ꯑꯩ ꯄꯟꯕꯤꯒꯦ ꯅꯪ ꯄꯟꯗꯧ ꯃꯍꯨꯠꯇ ꯋꯥꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯄꯨꯛꯆꯦꯜ ꯈꯨꯆꯥꯎꯗꯣ ꯑꯈꯥꯕ ꯌꯥꯎꯔꯝꯕꯒꯤ ꯇꯥꯏꯞ ꯇꯧꯋꯦꯀꯣ ꯑꯩꯗꯤ ꯌꯥꯎꯗꯦ ꯃꯈ꯭ꯌꯥꯠꯁꯦ ꯌꯥꯎꯗꯦ ꯑꯩꯅ ꯃꯔꯣꯏ ꯀꯩꯒꯤ ꯊꯨꯝ ꯊꯥꯎ ꯇꯣꯠꯄꯅꯦꯕ ꯃꯌꯥ ꯊꯧꯕꯅꯤꯀꯣ ꯃꯣꯏꯒꯤ ꯃꯌꯥ ꯌꯥꯎꯕ꯭ꯔꯥ ꯃꯌꯥ ꯃꯣꯏ ꯃꯆꯤꯟ ꯃꯥꯡꯒꯤ ꯊꯧꯕꯅꯤ ꯑꯩꯗꯤ ꯍꯥꯎꯋꯦ ꯆꯥꯅꯤꯡꯉꯗꯤ ꯈꯪꯗꯦꯍꯦ ꯉꯝꯃꯨꯀꯣꯂꯣ ꯍꯥꯎꯋꯦ ꯑꯩꯗꯤ ꯍꯥꯎꯋꯦ ꯑꯩꯗꯤ ꯄꯥꯝꯖꯈ꯭ꯔꯦ ꯄꯩꯁꯥ ꯃꯥꯡꯗ꯭ꯔꯦ ꯀꯩꯅꯣ ꯉꯥ ꯃꯈꯣꯡ ꯑꯃ ꯂꯩꯔꯝꯃꯤ ꯅꯪ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯊꯤꯈ꯭ꯔ ꯃꯤꯅꯦ ꯑꯩꯈꯣꯏꯗꯣ ꯑꯁꯦꯡꯕꯩ ꯂꯣꯏꯖꯥꯠꯂꯥ ꯐꯥꯒꯤꯒꯤꯗꯣ ꯁꯪꯈ꯭ꯔꯦ ꯑꯩꯅ ꯃꯀꯣꯛꯇꯣ ꯈ꯭ꯋꯥꯏ ꯄꯥꯝꯃꯤ ꯁꯤ ꯃꯀꯣꯛꯁꯦ ꯁꯤꯗꯅꯦ ꯁꯤ ꯕ꯭ꯔꯦꯟꯁꯤꯗ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯏꯆꯥꯅ ꯑꯗꯨ ꯄꯣꯠꯆꯥꯎ ꯑꯃꯗꯤ ꯋꯥꯠꯂꯤ ꯆꯥꯛꯅ ꯌꯥꯄꯣꯠꯇꯦ ꯅꯤꯌꯣꯝꯅꯤ ꯃꯔꯨ ꯑꯣꯏꯕꯗꯤ ꯉꯥ ꯃꯀꯣꯛꯅꯤꯀꯣ ꯑꯩꯅꯕꯨ ꯍꯥꯈ꯭ꯔꯕ ꯌꯥꯔꯣꯏ ꯇꯧꯅ ꯗꯛ 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 ꯈꯔ ꯐꯔꯕ ꯐꯔꯦ ꯊꯥꯕꯤꯔꯒꯦ ꯁꯤ ꯆꯥꯎꯔꯝꯃꯦ ꯍꯥꯔꯁꯨ ꯋꯥꯈꯜ ꯈꯟ ꯃꯥꯜꯂꯤ ꯅꯪ ꯉꯝꯗꯣꯏꯁꯤꯕꯨ ꯀꯥꯏꯅ ꯌꯥꯗ꯭ꯔꯕ ꯊꯨꯒꯥꯏ ꯊꯨꯒꯥꯏꯔꯒ ꯑꯃꯨꯛ ꯆꯥ ꯉꯝꯗꯗꯤ ꯄꯥꯛꯃꯨꯏꯅꯤꯗꯩ ꯆꯥꯛ ꯉꯧꯕꯁꯦ ꯍꯥ ꯆꯥꯛ ꯑꯣꯏꯕꯗꯨꯅꯅꯦ ꯃꯈꯥꯗ ꯏꯁꯇ꯭ꯔꯤꯠ ꯗꯣꯛ ꯃꯌꯥꯝ ꯂꯩꯌꯦꯕꯣ ꯑꯩ ꯃꯣꯏꯒꯤ ꯑꯗꯨꯝ ꯊꯥꯛꯏꯅꯤ ꯁꯔꯨ ꯁꯌꯥꯡ ꯃꯌꯥꯝꯁꯦ ꯁꯤ ꯂꯦꯛꯁꯨ ꯂꯦꯛꯊꯣꯛꯄꯁꯤꯗ ꯉꯥꯍꯩꯅꯤ ꯈꯔꯕꯨꯗꯤ ꯂꯦꯛꯊꯣꯛꯄꯅꯦ ꯉꯝꯗ꯭ꯔꯕꯅ ꯉꯝꯗ꯭ꯔꯦ ꯑꯗꯨꯗꯤ ꯑꯩꯅ ꯉꯝꯃꯦꯀꯣ ꯆꯥꯛ ꯂꯣꯡꯗ ꯊꯕ ꯉꯥꯅ ꯄꯁꯃꯦꯟ ꯑꯃꯨꯛ ꯐꯪ ꯆꯥꯃꯤꯟꯅ ꯑꯗꯨꯗꯤ ꯄꯁꯃꯦꯟꯂꯥ ꯇꯪꯈꯥꯏ ꯇꯪꯈꯥꯏ ꯐꯪꯃꯤꯟꯅꯔꯁꯦ ꯀꯃꯥꯏꯅ ꯇꯪꯈꯥꯏ ꯑꯃ ꯑꯩꯅ ꯉꯝꯈꯤꯕꯩ ꯍꯥꯟꯅ ꯌꯥꯗꯦꯗ
소에 짱 소리. 짠 한번 쏘이게 없는데 난 시주 탁보다 야담이야 파랑탄 먹어버려 너무 먹고 싹도 저 선물에 좀 하게. 참다. ấy tôm sa mẹ mình muốn ngoài bằng cái đó rõ ấy chúng ta sa sầu kìa cái phần là gì chả Punishment je mathang video tawrage guys. ya rồi hết Punishment ta wa lai ga tawrage hoje. Punishment yaudaba thao kha taw. ê tôi làm punishment làm sao chứ à đâu mẹ mà khôi gì punishment lại hết ta đấy punishment gì cũng tao được chung à khôi lên là mình chỉ phải nó lên Ai makha ta than saw. à đâu punishment cái gì thì nó mang xuống tổng được punishment tao được hết ta đấy nó muốn cái gì thì harassment tao được cái sao nó nghe bra Adumai tawgono ga tawrage. cái gì nữa chứ Saaba tokpadu ngari. mẹ nó sao lên bây giờ mẹ nó tính hành lên ngon đó Saaba ju wai, punishment ju wai. ê à tôi này cái tụi trò cho hay to Thuna sawa. tụi nó ra thì quay tụi nó Thuna sai ni ngamdabai. phải phải tụi nó mà thằng đó tụi nó ra là bây giờ cái gì punishment cái thằng harsh rồi lắm tao được cái ta đấy sát thì bây giờ có Yare. mẹ em like tao chuẩn bị một tụi ấy punishment cái masak lâu rồi Kai ai ba. Kari yung product to thang ang bulat la chok chok chok. Thang ang ba chok 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 la tu punishment. ấy là khi đi ấy là ngàn đấy cái tinh là thầm mình hi Kai kai yung ba. hi nữa sinh nhập hậu ngàn tên có hi ai xin năng này đó anh hi đôi này ai xin không bra à rồi còn nana gần đôi đây là si ai sẽ trong cái gì nura tập thuộc tụi này tên là iru iru rồi đó ai cái gì à ha sao chứ sao vậy tôi rồi cái gì harsh tiêu rồi nè Yang kuen tok tu na tak tu no. ê năng ayui mà hai điều này chắc đấy Hipal la tak tu. Hip- Sarim to tak tu ri ba. ê thì vậy là tôi free tập thuộc tụi này Ha. free tập thuộc tụi này sao tụi này cái nó bỏ đi hầu rồi à bắt đầu rồi thì hai gì mà hi lang thuộc kiếm ta là nên ta Ani umay atra. anh ấy này nạp phân rồi à Ani o si na pom. Yang kuen tu no. Si undri pura. à tôi là bao hầu rồi mà thực tế này là cái tôi xin lọc thuốc bây giờ thì buộc này nâng tôi đi Kai mu. à phun lọc thuốc phun lọc thuốc à ông này à sang cái tông đi cô doctor tông sang dùng này đi mu ê lọc thuốc này đi ra đấy phun ta đấy cái đó hàng cái này nâng coi gì nó cái tắc bao giờ mà tầm gì cái gì mu ra nó hoài chạy tôi đi bra ê cái đó phải hip hóa cái nó tại tông gì mà kuru làm gì direct hip này as phải bố gì cả tao tao rồi đó Amoi ba thok ra. thì mai người ra là tôi Trứng trứng nhau ấy gì? mai nó nhỏ đấy à Nói chuyện thêm mày nhỉ? chính lâu đâu ạ là sao tay là cái tông này ta ai cút bay bông thì cái đống tàu à mình nhớ mới lấy tam năm rồi nè ê tính ra tóc sần Ây à. cảm giác nó Mà không có chuyện đâu ấy. nó sao bằng thơ gì đâu Là sao tao vừa tôi anh tao rồi không? ya gì vậy gì tao mà cầm từ lời chơi là gì ai bây giờ nó tàu rồi không có lời chơi là gì à Chính rồi chứ mày. mà thân thì thân này ngoài thân này là đây cần à tôi tìm em hàng em thằng nốt nó bằng hàng ngoài nó bên tàu rồi hay ta đấy Chính lẩu ấy chứ mày. chip pro 식사를 좀 봐야 돼. 아도 좀 mà thằng tàu những cái punishment 좀 가면 좀 하비라모. 아니 cái 산이 cái silence tàu những 좀 하비라모 할 때래 거. 아니 아소이 바람 배야로 좀 하면 그 강제다 버나 산이나 수니 칼라 ngakpiu 할 때래. 아도 ngasi기 Mua sao vậy tao ấy? 나 비디오로 전화 사로 cái đó cái đấy. 야로 설득자. Cái 아도 좀 càng ngày bằng đó. Để phơi.